Imphal East District ki Manung Chanba Khetrigao Yumkhaibam Laikai area da ngarang police na drug Lallonba Meeoi ama Phaba Changlubada miyam na irang haurakpadigi police inspector ama Asok-Apan Nangle haidi thogdok adugi matangda SKTV na fangba pau amagi matung ina ngarang numidang pung 8 rom tarakpa aduaida Imphal East District Police ki team amana drug ki case amaga mari lenana Khetrigao Yumkhaibam Laikai gi area da Mohammed Nazakat Kauba Meeoi ama Phaba chatki Maduda masing yamlama miyam thoroktuna police ki thabak thorum singda ayat apan piki police amasung miyam anigi marakta ngaihak muknaringai talak aduda Manipur police ki inspector Razib ki khutta thangna thilaki haidi miyam na akan mamaongda athingba pirakpaga loinena police ki maikeida Asok-Apan nangba yaurabasu Mohammed Nazakat pu mafam adudagi namdana faraba matung Police ki custody da puraki ngarang chatharakiba miyam gi attack adugi matang da police da thijinba hokri haina pawasina makatari